Ikui kuidringida hauzik leiriba Bangladesh ki interim government ki home minister ki maikeirigi Bangladesh ki border guard BGB da sinakhiba non-lethal tear gas amasung moksel gi oiba khulaising adu India ki ngamkhai de sizinradringaida Dhaka University da hana sizinaba haukhre Mamang sei 2024 asida Bangladesh ki lengak oina leiramba Sheikh Hasina ki awami lik ki lengak adubu students sing gi oiba protest amadagi chawkthoraktuna leibak sinba tungba achob protest ama oirakpadagi maraibak thadoktuna India da Changzafam Loduna Lake Vidagi, Sheikh Hasina gi oina leiramba lenga adu kaikibani. Madugi matungda Irang maya marakta Bangladesh hairiba country asigi election tawduna matangi anoba government ama khandringagi matamki oiba interim government ama Muhammad Yunus na lead tawduna haujik lenga paiduna leiribani. Bangladesh ki Sheikh Hasina gi oina leiramba awami liki lenga adu hek tukraba matungda ihau hauriba Irang tawriba miyosing gi maikaidagi awami lika mari leinaba hanagi lenga aduga mari leinaba miyosing asibu target tawduna Irang thoganba amasung community gi oiba natragana makhal makha ke agi section gi oiba maramda lepalitan Irang kaya amathoktura lakhibani Hauzik leiriba Bangladesh ki interim government Muhammad Yunus ki lenga ki maikaidagi Sheikh Hasina na lenga pairingagi matamda India hairiba country asiga Bangladesh hairiba country ani sigi oiba extradition gi oina yanakiba agreement adugi khuthangda hauzik Sheikh Hasina na India da changjaduna leiriba asibu Bangladesh ta sinanabagi damakta makoina wayanjage haiduna lauthoknabagi damakta yamna kanna honaribani Hauzik leiriba Bangladesh government ki maikaidagi Sheikh Hasina amasung mahaki party gi oiba maru oiba misingi matakta aduki matik yamlaba casing corruption dagi hauraga makhal makha kaya ki oiba casing pansinduna leiri Muhammad Yunus ki oiba interim government asi hek lakhibaga Bangladesh hairiba country asigi miyosing gi sentiment amasung anti India oiba interest thabuk tawba miyosing asi nongma hengalakpa openly thorakpada natana leiriba lenga asina fawba Diplomatic oiba lambi degi hendoktuna hauzik border gi oiba mafamsing asida military gi oiba direct confrontation gi oiba issue kaya ama thoktuna lakliba asini Mamangi chahi aduki mati yamna chawba protest ama Bangladesh sin batungna lakpadagi Sheikh Hasina gi lenga adu tuduna Sheikh Hasina masa India da changjafam loduna leirakhiba ki matamdagi mahak asi miyam gi oiba public platform da thoktuna wafam amata phongdoktuna adumak lotuna lakhibani ikui dream mahaki maikaidigi Publicly thoraktuna magna statement thokibasi amur anida khaktama ngairi madugi matungda Bangladesh hairiba country asigi oina leiriba politics ta ahongba kharadi adumak ubu fanglakhi matam amada Muhammad Yunus ki lenga hek lakpati anti India oiba thaba khaktama adumak tawramba adu Sheikh Hasina gi maikaidigi magna lenga pairingai gi matamda general oina hablamba military gi general oina hablamba maki imung manungi miyoi amagi maikaidigi India su Bangladesh ka yumthangna leiba country amani maram aduna India gi interest ok payaba thabak tawroi China ga su adumak chatpinagani haiba yamna diplomatic oiba wafam sing phongdorakpa ihan hana thengna khibani masigi matungda tamna Bangladesh ki oina leiba situation asi hana gi fibam da hanjilakpa irang nemtharakpa gi matam asida hauji Sheikh Hasina gi awami lik ki oina leirima kangbu asi matam amada uba yadana koi chenduna loluba adu hauji openly thorakpa gi mami ama uba fangle ahan masina ikhang kanghaudana Nahan asi Bangladesh ki khwaidagi chawba university oiriba Dhaka University amasung atopa college tarukta aduki matik yamna chawba irang ama haurakhi hairiba irang aduda nung thomnaba check langnaba chaina kanthanabagi oiba thodok kaya ama yaukhi college tarelomdagi haurakhiba mahiroisinggi oiba issue aduda maru oiba point ahum thamli yan hanba point asina hauzik leiriba Dhaka University amasung masigi makhada leiriba college sing asigi admission tawnabagi damakta entrance test lawriba exam asida hauzik leiriba quota system asibu abolish tawduna mapung fana mangangibagi demand asini ani suba asina hauzik leiriba college singi oina leiriba seat capacity asi yengduna hauzik leiriba college sing adigi infrastructure asina support tawba ngamgadaba chang adu yenglaba matungda limited oiba admission khaktamak pinabagi wafam suba asina leiriba college sing asigi leiriba oza amasung student ki oina leiriba ratio asi yengduna admission tawba matamda satra sing lawgadabani haiba demand asini Hairiba demand asiga loinena student protesters sing asigi maikaidigi atopa demand kaya amasu thamli adubu mataki point sing asi panjarakbagi maram asi mamangda Bangladesh hairiba country asida Sheikh Hasina gi oina leiramba lenga adugi maikaidigi ahongba puraknabagi damakta honaramba point sing aduni hauzik student protesters sing gi maikaidigi pukhalagriba asi hairiba thabak asi Sheikh Hasina gi lenga aduna lokhatnabagi honaringai matamda ayamna chawba ihau ama lakpadagi lenga adu kaikibani Mamangi sayida aduki matik yamna chawba protest ama lakpadagi lengak fawba tukriba adu matam adugi lengak oiriba adugi against the leiba ihul kaya amanani adubu handak ikang kangaudana
Sheikh Hasina Maikei Taunabagi Honoramba Adu Mangzin Tana Tamduna Maduna Maru point on a Tamdan Eo Horokliba Asida Sheikh Hasina Oiva supporters sing Asi Hausi openly Toraktuna Bangladeshi politics as you save Taunabagi Honora Clubra Haiboang Asini. Masida Amuke and interesting Oiba Asina Hausi Bangladesh Bulengak Nabagi Lady Muhammad Yunuski Oiba interim government ki Maikei students in Oiba protest adu the rake to Kiba Mong Aduni Ihan Hanboina Matam Kuirabagi Matunda Makilenga Hek Lakpagi Matunda Mahiro Singi Oiba Makilenga the demand Tauba Ahanba Achoba Yo Amakani Masigumlaba protest Asida Levaga du Ngak Senabagi Damakta Lady civil policing Asi Tajin Bagi Mohota border Ngak Senabagi Damakta Lady borders guard Bangladesh BGB Haina Kanariba paramilitary force Asibu direct Tajin University Asida Tokliba Irang Adubu Akanba force Ama Season Naduna Namtakibagi Oiba Tawong Asini BGB Hariba Kangbu Asida tear gas cell Nasingwa Sinaba Asi Handaki Asina Ihan Hanbani Housing Lady Bangladesh Langaki Maikei India Amasung Bangladesh ki Oiba Ngamkai Oina Lady issue Asida Misam Kayama Yausilak Pasidum Maram Oidana tear gas Amasung Mok cell Mok Bomb Chingba Asibu Sinakibani Adubu Hariba Kulai Asi Hek Sinakiba Ngamkai Oina Lady issue Asida season Ringi Mangzonana Dhaka University the Achoba issue Ama Lak Padiki Maduda Hana season a cre Masigi Matung the Hausi Adukimati Yamna Chow development Amakakta Bangladesh Haidiba country asi Sinbatungna Awami League Haidiba Sheikh Hasina ki political party asi ki Maikei ki Lakador February that one the Hauraga Muhammad Yunuski Oibelenga Asibu resign to Haiduna Yamna Chow Kongzang Amasang Lakadori Sheikh Hasina ki Awami League Haidiba party asi Mamangi Sahida Bangladesh ki Oina Lakib Adukimati Yamna Chow protest Aduna Maram Oiduna Sheikh Hasina ki Lengakta Yoramba Amasung Maki party ki Oiba Musing Asibu target Tauruk Pati Makoi asi Lotuna Matam Queen Leda Kibani Matam Guina, Bangladesh Haidiba country as Gimia among the phone of our Tokpangamdana, Irang the Maramudina Lotuna Laruba Kambu as in a Lakaduriba, February that one the in a 5 Pauba, country as is Sinbatuna, Jezai Sing Chaigadori, Masigi Matanga, February 6th the Gihauraga, Lamina Chingba from Asida Toktuna protest Haugadori, February 10 the Gihauraga demonstration Kayama Tauraga. Tarataru Yosilak Padagi Lambi Fauba Tingzinba Aduga Tarani Pandagi, nationwide Bangladesh Haidiba country as is Sinbatuna Achoba. Strike Chataduna Muhammad Yunuski Lady Balenga Asibu resign Taunobagi Damakta pressure Piba Haibo from Asim Makoki plan the Fundoratli. Hauzik Bangladesh Hari Balenga Asibu interim government Amoina Matam Karagi Oina Muhammad Yunuski Oina Lady Balenga Asina Paidiba Asidasu Adukimati Yamna pressure Kayama Lak Bahore. Election Pangtuk to be the interim government Asina Mokoina Porasi Adumak Paisinduna Labana Bangladesh Hari country Sigi Anishiba Kwaidi Yamna Mapangal Kanba political party Am Oiba BNP Maikei Kisu Muhammad Yunuski Oina Lady Balenga Asida Makoina Tauramba unconditional support Adu withdraw to Krobani. Amabu Ogira Sheikh Hasina ki Awami League Amasung Makogi party Oiba musing Asi Haukiba Tataruk Asi Bangladesh Haidiba country Asi the phone of Fauba Torokpangam than a mirror Ama Oina Laiduna Laki Bani. Ikan Kangdana Haidiba party Asina Toraktuna nationwide country Asi Sinbatuna protest Togani Haibo from Fondorak Liba Asi Haidiba party Amasung Sheikh Hasina Asi Hausi Bangladesh Amukana entry Tonobagi Damakta same Saba Loid Haibo from Asini. Source ke amagi matung ina ground gi oiba level sing dasu military amasung haki hana gi oina support tawduna leiramba musing gi maikei gi ground dasu ningthijana thabak tawri aduga international gi oiba platform sing dasu haki lengak pairing gi matamda foreign ministry gi oiba fam bai musing gi maikei gi international gi oiba stage dasu yamna kanna hotnari haiba wafum adumak phongdoknari Hausi Muhammad Yunus ki oina leiri ba lenga asi aduki mati yamna chawba protest ama lakraba matungda Iho Hokiba student Kiamagi Maikei de Gisu, Makoina Pamba demanding Adu Hausi forward Tabak to Ontok Tabak Constitution as you Semdok than Adumak Laivixi in a Madam Oiduna, Yanning the Boa from Kiams to Hausi Asil Lady Beni. Nakalamurum, the military Goiba Mui Kiama de Hauraga, Atopa section Goiba Makal Makakiaki Oiba particing Amasu, Atopa Makali Mui Kiamagi Maikei de Bangladesh Haidiba country Asigi. Power Pine Bagi Damakta Yamna Kana Honabagi Fivum the Lane Ribeni, Masikum Nova Matam Asida, Awami League Ampasung Sheikh Hasina ki Oiba party Asina Amukka Hanna, Bangladesh the politics Horok Pahaibasi, Lakadu River Matam Asida, Bangladesh side river countries the Yamna Job Owen Bakar Uvu Fanglani Haibo Wafum Masini. Hausi, Donald Trump Hek Laki with the US ki Maiki ki Tadaramba, Bangladesh ki Oina Tadaramba, Etzing Adu Sukaktat Krabani Aduga, Muhammad Yunus ki Oina Bangladesh ki Hausik Lady Balenga Asi US ki Democrat Kangbuga, Kara Mari Chet Pakangbuni,
Republican Party maruoina Donald Trump hairiba mioi asiga Muhammad Yunus ki oina leiriba kangbu asiga thoidokna paknadaba mawong amada matam kuinadagi adumak laklibani.